राधे चा पुदुना थोरकपनी वांगम साउना थोखेबदो हाइफेटंग येंगलमलगा चा कपदो टेबलदा थम्मी वांगलेन सु कपदो पाइखलदुना हंगलई कईगिनो नावबना सुयम साउरिसिबो सालिनी लांबाइनी ए कइदोरगे हाइसे यादि खंगबा मीदुदा फाइलदो थिलालादि मसाना साउबा दाबा मादि कइगी याद्रिबा सालिनी लामगा कइदोरगे अस तालिदा यामना वासे याम हंजिन हंजिन ngangnei macha lao homework tawrasi ngai khone maram do mayek seng naira mune aina hana so hai khradudi inau no badawna ga hanga ise kai gino tamo makhoi ani khangnarame haibadudi khangi hojik pudi kaina khre aduga yumda file thila ambaga kari mari leina geba haima kai ni ge sidia kari mari leina geba amta hayune ho khangnaram bado aduni mari haibabo yareda kashuna tabawada maram jade nakhona sauri bado ko maram dudine nawbada hango tamo saubai maram leramgani macha lao linthoi bu mang thana puraduna imung da jangkhre wanglen cha thakna wakhal tawi kari gino sauri basi magi wakhal lalabra ngasai dani mani da ngasai ni wangam ga salini ga backstage ki da wari sana hobado manaw nu pani nukmi tawraga thorakhibado adu gharau wari sanaraga lehoriba mana hauzik yumda lakbada sauribasina kaigi chada su thakba loisilai pocket tagi phone do lokthokduna Omex ta call tawi Omex nang yumda laibra laye tamo akhoi nawbado noida changadi paw hairo sauraga thokibani kaigino madi tamo halakmina bado kaim tokida daine wa hange tamo kai salini ga maga hanjina bagi paw tabra kaino ai sibotamo kanana kari hareino aina hangi sikhumune kaide hanjina bano da tamo panbe ya jakan sida hoi salini na bodi hanjina ning bagi mo ong hai fet utba male ado wangam na dia dravani wanglen bab ta khri yare thamo aina phone tawre ga harunu ko thame hoi tamo phone hek tham ki baga Omex inge furit athabale chin ge haiduna jacket to hek pai khat baga wangam phut phauzilai kai chalurino nano palai tro insang do le aluro pok jage dai ne se sel si dei lawro ai gi ja apo si hairaga wallet tagi sel do lokthok tuna famung de thami aduga makhong do sang na tingthok tuna hip thakre kai dorage yum da sauna bro wangam kayim khumakte mamit adu ushiladuna ngasai le riba phibam do dagi machi lengdri kai dorage havane as sidala aga pothage tawbase chabeng yam ngangi ngang dana hiblam badagi haugalai aduga mondo na nga khaladuna kangthol da nga tharaga phammi maram do haibada siroidana wangam mami tu pairapna Omex ta yenglai khombadi khomde kanaga kari hainai no haibani sak wangam sor do foina hondok laduna khomlai salini yum da famlerame kaino haisiba dekli dagi ma haisini fazana haibadi yaraktradi jaja tarokadoi ko ai sum sawaladi hoine ado kaigino mana la amibo mathandaro tamogi beg hondo ambagi thilakpane dobudi ada aina haidi tamoni sauni se kayim khangdabagi type da wado ngangba adadi sauni mandana chumjinga dum thorai basini yare adogi bo tamo subhab oiru dabai oiramni kayim khaluno potharong ha ahin sang thong na ba sem saroki asumna matam khara hokre numit tu wangam gi mapok numit ni 15th April mapok numit su thaban su chapchana tai haiduna tangna thokpo oibana matai maradena laitin phajana khurumna ba haiduna sem sari khitang chawna sense haibabu wangam na sira khaya dadana magaluna chana dinaba mamana ba moi taru khaktang oina mayumda pulami kari no thong thaktuna mayam do irang langi linthoi su mayam punbadu da harau jeraduna kochen cheladuna sanari somdana henthoi baga lingjel ga video call da wari sari hayang emu jatpado ai pick up lake lakano ai gari dum pujarake gari laikhibadagi asaina ga highway wani lahanindradi lakano hayo kochi macha masu ko liba ai lakano di haidena yareda
ꯑꯩ ꯒꯥꯔꯤ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯑꯦꯁꯥꯏꯟꯃꯦꯟꯠꯀꯤ ꯖꯦꯔꯣꯛꯁ ꯇꯧꯕ ꯈꯣꯠꯄ ꯀꯣꯏꯆꯦꯟ ꯆꯦꯟ ꯇꯧꯕ ꯂꯩꯌꯦ ꯃꯣꯅꯥꯒꯤ ꯒꯥꯔꯤꯗꯤ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯋꯥꯔꯛꯁꯣꯞꯇ ꯁꯦꯝꯃꯤꯌꯦ ꯃꯥ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯐꯥꯎ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦꯅ ꯅꯪꯒ ꯎꯅꯅꯤꯡꯉꯦ ꯍꯩꯃꯥ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯣꯅꯥꯁꯨ ꯌꯥꯎꯔꯁꯅꯨ ꯀꯨꯏꯔꯦ ꯄꯨꯟꯗꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯌꯥꯔꯕꯣꯅꯦ ꯀꯦꯊꯣꯏ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯏꯕꯥꯅꯤꯁꯤ ꯌꯦꯛꯊꯣꯛꯅꯩ ꯀꯥꯏꯅ ꯄꯤꯗꯕꯤ ꯈꯣꯠꯇꯕꯤ ꯇꯧꯒꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯈꯪꯗꯦꯗ ꯍꯪꯉꯛꯇ꯭ꯔꯦ ꯑꯗꯨꯒꯨꯝꯕꯩ ꯃꯇꯥꯡꯗꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦꯗ ꯅꯣꯡꯃꯇ ꯀꯩꯒꯤ ꯅꯣꯡꯃꯈꯛ ꯍꯪꯉꯛꯑꯝꯃꯦ ꯋꯥꯔꯤꯗꯣ ꯊꯕꯛ ꯑꯃ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯔꯛ ꯊꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕ ꯀꯩꯝꯇ ꯍꯪꯉꯛꯈꯤꯗ꯭ꯔꯦ ꯌꯥꯔꯣꯏꯒ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ ꯁꯣꯝꯗ ꯑꯃ ꯂꯥꯛꯅ ꯉꯝꯗ꯭ꯔꯤꯀꯥꯟꯁꯤꯗ ꯅꯣꯏꯒꯤꯒ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯗꯤ ꯐꯖꯅꯤ ꯈꯣꯏ ꯃꯥꯗꯤ ꯈꯪꯗꯦ ꯕꯕꯥꯗꯤ ꯀꯩꯝ ꯍꯥꯏꯔꯣꯏꯗ ꯀꯩꯝ ꯈꯟꯗꯕꯅꯦ ꯁꯤꯒꯨꯝꯕꯁꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯁꯦꯟꯊꯣꯛ ꯂꯩꯕ ꯋꯥꯈꯜ ꯆꯥꯅꯕ ꯊꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯋꯥꯅꯤꯅ ꯍꯥꯏ ꯊꯕꯛꯄꯨꯗꯤ ꯇꯧꯅꯤꯗ ꯄꯤꯛꯄ ꯆꯥꯎꯕꯅ ꯑꯃꯅꯤ ꯑꯃꯗꯤ ꯇꯧꯅꯤ ꯇꯝꯃꯤꯁꯤꯗ ꯂꯣꯏꯈꯤꯁꯅꯨ ꯑꯩ ꯉꯝꯅꯕ ꯇꯧꯔꯛꯀꯅꯤ ꯍꯣꯠꯅꯧꯋꯣ ꯑꯩꯁꯨ ꯍꯣꯠꯅꯒꯦ JRF ꯀꯥꯁꯦ ꯄ꯭ꯔꯞ ꯐꯥꯎꯅꯤꯡꯉꯕꯅꯤ ꯑꯩ ꯊꯕꯛ ꯇꯧꯔꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯕꯅꯤꯀꯣ ꯍꯣꯏꯅꯦ PhD ꯀꯥꯁꯦ ꯂꯣꯏꯁꯤꯜꯂꯅꯨ ꯍꯥꯏꯔꯕ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯃꯒ ꯇꯧꯍꯟꯗꯣꯏꯅꯦ ꯌꯥꯗꯕ꯭ꯔꯥꯅꯦ ꯌꯥꯏꯗ ꯑꯗ ꯁꯨꯝ ꯀꯩꯗꯧꯔꯕ ꯀꯩꯗꯧꯔꯒꯦꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯛ ꯇꯧꯅ ꯏꯟꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯂꯤꯡꯖꯦꯜꯁꯨ ꯃꯆꯤꯟꯒꯁꯨ ꯄꯩꯔꯞ ꯇꯧꯅ ꯃꯅꯥꯇꯣꯟꯗꯨ ꯁꯨꯒꯠꯂꯗꯨꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯃꯤ ꯂꯩꯁꯥꯕꯤꯅꯤ ꯈꯔ ꯌꯥꯝ ꯉꯥꯎꯍꯧꯒꯦ ꯇꯧꯕꯅꯤ ꯍꯦꯟꯊꯣꯏꯕ ꯃꯈꯣꯜ ꯈꯤꯇꯪ ꯊꯣꯛꯅ ꯅꯣꯛꯂꯗꯨꯅ ꯅꯅꯥꯇꯣꯟꯗꯨ ꯊꯗꯠꯂꯨꯔꯥ ꯃꯤ ꯅꯥꯇꯣꯟꯁꯤꯗ ꯇꯥꯏꯅꯕꯤꯔꯤꯕ ꯅꯨꯡꯁꯤꯃꯜꯂꯦ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯨꯁꯤꯅꯦ ꯌꯥꯔꯦꯕ ꯃꯥꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯀꯦꯊꯣꯏ ꯍꯥꯎꯅꯦ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯃꯥꯅꯦ ꯅꯨꯡꯁꯤꯍꯜꯂꯤꯁꯦ ꯅꯪꯅꯅꯦ ꯀꯩꯒꯨꯝꯕ ꯀꯥꯏꯅꯕ ꯇꯥꯔꯗꯤ ꯃꯗꯨꯁꯨ ꯑꯩꯅꯅꯦ ꯀꯥꯏꯅ ꯍꯥꯏꯗꯣꯏꯔꯕ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯋꯥꯈꯜꯗ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯪ ꯑꯩꯁꯦ ꯄꯟꯊꯨꯡꯐꯝ ꯌꯧꯅ ꯆꯠꯃꯤꯟꯅꯕ ꯐꯪꯉꯕꯗꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯀꯔꯤꯒꯨꯝꯕ ꯀꯥꯏꯅꯕ ꯇꯥꯔꯕꯗꯤ ꯅꯪꯉꯣꯟꯗ ꯅꯔꯥ ꯈꯛ ꯊꯪꯖꯤꯜꯂꯣꯏ ꯑꯩꯒꯤ ꯁꯁꯣꯏꯕ ꯌꯥꯎꯒꯗꯣꯏꯅꯤ ꯑꯗꯨꯅꯕꯨ ꯔꯤꯂꯦꯁꯟꯁꯤꯞ ꯐꯦꯜ ꯑꯣꯏꯔꯛꯏꯕꯅꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯀꯃꯤꯠꯃꯦꯟ ꯆꯪꯕꯅꯤ ꯈꯨꯕꯥꯛ ꯅꯥꯝꯃꯈꯛ ꯈꯨꯕ ꯌꯥꯔꯣꯏ ꯀꯦꯊꯣꯏ ꯗꯗꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯍꯦꯟꯖꯤꯜꯂꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯥꯏꯅꯔꯗꯤꯅ ꯈꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯇꯥꯟꯖꯥꯗꯨꯗ ꯍꯦꯟ ꯁꯅꯥ ꯃꯕꯨꯡꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯗꯨꯅ ꯀꯧꯔꯛꯏ ꯗꯥꯎ ꯏꯃꯥꯅ ꯀꯧꯔꯤꯌꯦ ꯑꯝꯇ ꯊꯣꯔꯛꯑꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯥꯛꯑꯣ ꯀꯦꯊꯣꯏ ꯊꯝꯃꯒꯦ ꯍꯥꯏꯔꯣꯗ ꯑꯗꯨꯝ ꯄꯥꯏꯌꯨ ꯌꯥꯅꯤ ꯀꯩꯅꯣ ꯍꯪꯒꯦ ꯑꯝꯇ ꯍꯦꯟꯊꯣꯏꯕꯁꯨ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ ꯍꯦꯟ ꯁꯅꯥꯅ ꯃꯣꯔꯥꯗꯨ ꯂꯧꯔꯗꯨꯅ ꯃꯕꯨꯡꯗ ꯄꯤ ꯁꯤꯐꯥꯎ ꯂꯧꯔꯒ ꯐꯝꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯏꯕꯨꯡꯁꯦꯀꯣ ꯋꯥꯗꯣ ꯉꯥꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯉꯥꯡꯅꯕ ꯄꯥꯜꯂꯛꯏꯕ ꯆꯤꯟꯅꯤ ꯑꯗꯨꯅ ꯉꯥꯡꯈꯤꯗꯧꯔꯤ ꯑꯩꯗꯤ ꯑꯗꯩ ꯄꯣꯞ ꯇꯧꯔꯛꯀꯅꯤ ꯌꯥꯔꯦ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦꯅꯤꯃꯛ ꯇꯨꯃꯤꯟ ꯂꯩꯔꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯍꯧꯒꯗꯧꯔꯤꯕ ꯍꯧꯔꯅꯤ ꯇꯧꯒꯗꯕꯈꯩꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗ ꯄꯤꯊꯣꯔꯛꯑꯅꯤ ꯍꯣꯏ ꯌꯦꯡꯉꯣ ꯅꯁꯥꯒꯤꯗꯣ ꯁꯣꯏꯗꯅꯕ ꯇꯧꯔꯣ ꯑꯗꯨꯃ ꯌꯥꯔꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯍꯌꯦꯡꯁꯦ ꯅꯗꯣꯝꯆꯥꯒꯤꯗ ꯆꯠꯂꯨꯁꯣ ꯑꯝꯇ ꯀꯩꯗꯧꯕꯅꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯖꯟꯇ꯭ꯔ ꯁꯥꯔꯝꯕꯅꯤ ꯂꯣꯏꯔꯝꯃꯅꯤ ꯂꯧꯁꯤꯜꯂꯨꯔꯣ ꯀꯩꯒꯤ ꯖꯟꯇ꯭ꯔꯅꯣ ꯍꯥꯏꯁꯦ ꯆꯠꯂꯤ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯅꯕꯅꯤꯅꯦ ꯁꯦꯜꯒ ꯄꯤꯔꯝꯃꯕꯅꯤ ꯄꯣꯠꯇꯨꯗꯪ ꯂꯧꯔꯨꯕꯒꯤ ꯋꯥꯅꯤ ꯏꯃꯥꯅ ꯁꯤꯒꯨꯝꯕꯁꯤꯗ ꯊꯥꯗꯔꯤꯕ ꯄꯩꯁా ꯃꯌꯥꯝꯁꯦ ꯇꯨꯡꯁꯤꯜꯂꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯕ ꯀꯣꯟꯅꯗꯧ ꯃꯥꯜꯂꯦ ꯍꯩ ꯃꯍꯥꯆꯟꯗꯥꯟ ꯇꯧꯔꯤꯕꯁꯦ ꯑꯔꯦꯝꯕ ꯅꯠꯇꯦꯅꯦ ꯅꯣꯏꯒꯤ ꯐꯅꯕꯅꯤꯅꯦ ꯅꯆꯤꯟ ꯑꯃ ꯅꯔꯩ ꯑꯃ ꯄꯥꯜꯂꯦꯅ ꯄꯉꯥꯡ ꯇꯧꯕꯗꯣ ꯇꯧꯅꯨꯅꯦ ꯇꯤꯡꯈꯦꯠ ꯂꯩꯈꯦꯠꯄꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯣꯝꯗ ꯂꯤꯡꯖꯦꯜ ꯅꯣꯛꯂꯗꯨꯅ ꯇꯞꯅ ꯁꯣꯜꯂꯛꯏ ꯃꯍꯥꯆꯟꯗꯥꯟꯒ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯤꯟꯒ ꯃꯥꯟꯅꯔꯞ ꯂꯩ ꯍꯥꯏꯁꯤꯅꯤꯀꯣ ꯂꯤꯡꯖꯦꯜꯒꯤ ꯋꯥꯍꯩꯗꯨꯗ ꯈꯦꯟꯊꯣꯏꯕꯗꯨ ꯅꯣꯛꯅꯤꯡꯉꯨꯔ ꯃꯥꯜꯂꯦ ꯃꯈꯣꯜ ꯊꯣꯛꯈꯩ ꯅꯣꯛꯊꯣꯔꯛꯏ ꯐꯣꯟꯁꯤꯃꯒꯅꯦ ꯃꯅꯥꯀꯣꯡꯗ ꯍꯥꯞꯆꯤꯜꯂꯦ ꯑꯁꯣꯝꯗ ꯅꯣꯛꯏꯅꯤ ꯈꯪꯗꯦ ꯁꯣꯝꯗꯅꯤ ꯈꯪꯗꯦ ꯇꯜꯂꯤꯗ ꯁꯣꯅꯣ ꯐꯣꯅꯣꯒꯤ ꯃꯑꯣꯡꯗꯅꯦ ꯃꯦꯟ ꯃꯥꯟ ꯇꯥꯗꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯂꯦꯝꯒꯤ ꯗꯥꯏꯂꯣꯛꯅꯦ
ꯍꯦꯟꯊꯣꯏꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯗꯣ ꯑꯩ ꯂꯧꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯃꯦꯝꯆꯥꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯜꯍꯧꯔꯤ꯫ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ, ꯀꯦꯊꯣꯏ, ꯇꯥꯏꯌꯦ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ? ꯒꯨꯒꯜ ꯑꯥꯔꯠꯀ GISꯀꯤ ꯑꯥꯏꯗꯤꯌꯥ ꯐꯖꯅ ꯂꯩꯕ ꯃꯤ ꯂꯩꯒꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤꯅꯦ꯫ ꯀꯃꯥꯏ ꯇꯧꯒꯗꯣꯏꯅꯣ? ꯃꯦꯞꯀꯨꯝꯕ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯒꯗꯕ, ꯑꯗꯨꯒꯤꯅꯦ꯫ ꯑꯦꯟꯊꯣꯅꯤꯗꯣ ꯈꯨꯠꯂꯣꯏꯗꯕ꯫ ꯔꯤꯖꯜꯇꯣ ꯄ꯭ꯔꯣꯖꯦꯛꯇ ꯁꯕꯃꯤꯠ ꯇꯧꯕꯗ ꯌꯥꯝ ꯐꯖꯔꯔꯣꯏꯅ ꯇꯧꯕꯅꯦ꯫ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯗꯤ ꯂꯩꯗꯧ ꯃꯥꯟꯗꯦ꯫ ꯁꯤꯅꯤꯌꯔꯗ ꯍꯪꯉꯧꯔꯥ? ꯃꯤ ꯂꯩꯒꯗ꯭ꯔꯣ? ꯑꯗꯨꯗꯤ ꯍꯪꯉꯒ ꯈꯪꯒꯗꯧꯅꯤ ꯀꯩꯅꯣꯅꯦ꯫ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ ꯀꯦꯊꯣꯏ꯫ ꯃꯤ ꯀꯌꯥ ꯄꯥꯝꯃꯤꯅꯣꯗ? ꯑꯃꯇꯪꯅꯦ꯫ ꯗꯥꯏ ꯑꯝꯇ ꯍꯪꯈꯤꯒꯦꯀꯣ, ꯑꯗꯨꯒ ꯄꯥꯎ ꯍꯥꯏꯔꯛꯀꯦ꯫ ꯍꯧꯖꯤꯛꯂꯣ? ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ, ꯊꯝꯃꯦ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯉꯝꯒꯤ ꯅꯝꯕꯔꯗꯨꯗ ꯆꯪꯗꯨꯅ ꯗꯥꯏꯜ ꯇꯧꯁꯤꯔ ꯇꯧꯔꯣꯏꯁꯤꯔ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯩ꯫ ꯍꯌꯦꯡ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯣꯏꯅ ꯍꯥꯏꯔꯁꯤꯔ ꯑꯃꯨꯛ ꯈꯟꯗꯨꯅ ꯕꯦꯛ ꯍꯜꯂꯤ꯫ ꯄꯨꯡꯁꯨ ꯉꯜꯂꯤ, ꯍꯪꯍꯧꯔꯒꯦ ꯈꯟꯗꯨꯅ ꯋꯥꯉꯝꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯂꯤꯟꯊꯣꯏꯅ ꯋꯥꯉꯝꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯏꯁꯩ ꯌꯦꯡꯉꯝꯕꯅꯤ꯫ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯈꯨꯔꯥꯕꯨ ꯀꯧꯔꯛꯏ꯫ ꯀꯀꯥ ꯐꯣꯟ ꯂꯥꯛꯑꯦ꯫ ꯀꯅꯥꯅꯣ ꯃꯆꯥꯊꯣꯏꯕꯤ? ꯁꯤꯗ ꯄꯣꯔꯛꯑꯣ꯫ ꯈꯪꯗꯦ, ꯃꯤꯡ ꯊꯣꯛꯇꯤꯌꯦ꯫ ꯀꯗꯥꯏ ꯀꯀꯥ ꯌꯦꯡꯒꯦ꯫ ꯐꯣꯟꯗꯣ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯦꯞ ꯇꯧꯗꯕ ꯅꯝꯕꯔ ꯑꯣꯏꯔꯕꯁꯨ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯜꯂꯣ? ꯍꯜꯂꯣ, ꯗꯥ ꯋꯥꯉꯝ? ꯀꯅꯥ? ꯑꯩꯅꯦ, ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯅꯝꯕꯔꯁꯦ ꯁꯦꯞ ꯇꯧꯔꯝꯗ꯭ꯔꯦ꯫ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯂꯤꯡꯖꯦꯜꯅꯦ꯫ ꯑꯣ, ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ꯫ ꯀꯅꯥꯗꯒꯤ ꯅꯝꯕꯔ ꯂꯧꯔꯤꯅꯣ? ꯀꯥꯎꯔꯕ ꯗꯥ ꯋꯥꯉꯝ? ꯗꯗꯥꯗꯒꯤ ꯂꯧꯍꯧꯔꯤꯗꯨꯗꯤ ꯅꯣꯠꯕꯨꯛ ꯄꯤꯔꯛꯄꯒꯤꯗ꯫ ꯀꯥꯎꯔꯕꯣ? ꯀꯨꯏꯃꯟꯕꯗꯨꯗ ꯀꯥꯎꯔꯨꯔꯦ꯫ ꯇꯨꯡꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯂꯤꯡꯖꯦꯜꯅ ꯍꯪꯉꯛꯏ, ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ ꯗꯥ ꯋꯥꯉꯝ? ꯌꯥꯝ ꯂꯥꯡꯉꯦ꯫ ꯌꯨꯝꯗꯅꯦ, ꯏꯃꯥꯟꯅꯕꯈꯩꯒ ꯁꯨꯝ ꯄꯨꯟꯕ꯫ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯦꯗ꯫ ꯗꯥ ꯊꯕꯛ ꯆꯤꯜꯂꯗꯤ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ꯫ ꯌꯥꯅꯤꯅꯦ, ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕ ꯌꯥꯅꯤꯀꯣ? ꯍꯣꯏ, ꯌꯥꯅꯤꯌꯦ꯫ ꯂꯥꯞꯇꯛꯅ ꯑꯣꯃꯦꯛꯁꯅ ꯂꯥꯎꯔꯛꯏ, ꯑꯣꯏ ꯕꯔꯊꯗꯦ ꯕꯣꯏ, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ? ꯇꯦꯁ ꯇꯧꯕꯁꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯣ? ꯌꯥꯔꯦ, ꯅꯣꯏ ꯑꯗꯨꯝ ꯇꯧꯔꯣ꯫ ꯇꯥꯕ꯭ꯔꯥ ꯂꯤꯡꯖꯦꯜ? ꯀꯅꯥꯒꯤ ꯕꯔꯊꯗꯦꯅꯣꯗ? ꯗꯥ ꯋꯥꯉꯝꯒꯤꯔꯣ? ꯍꯣꯏ꯫ ꯍꯩꯃꯥ, ꯈꯪꯗꯕꯩꯅꯦꯗ, ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯗꯦꯗ, ꯀ꯭ꯂꯣꯁ ꯑꯣꯏꯕꯁꯨ ꯅꯠꯇꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯣ ꯍꯦꯄꯤ ꯕꯔꯊꯗꯦꯗ꯫ ꯊꯦꯡꯛꯌꯨ꯫ ꯊꯦꯡꯛꯌꯨꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯣ? ꯇ꯭ꯔꯤꯠꯇꯤ ꯀꯣꯟꯅ ꯇꯧꯔꯒꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯅ ꯃꯔꯨꯅꯤ꯫ ꯑꯗꯨ ꯀꯥꯎꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯔꯦ꯫ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨꯗ ꯋꯥꯉꯝ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯆꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯥꯎꯔꯣꯏ, ꯍꯌꯦꯡ ꯆꯥꯁꯦ꯫ ꯂꯟꯆ ꯕ꯭ꯔꯦꯛꯇꯀꯣ, ꯃꯣꯅꯥꯁꯨ ꯄꯨꯕꯤꯔꯛꯑꯣ꯫ ꯍꯣꯏ꯫ ꯑꯗꯨ ꯀꯩꯅꯣ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯍꯥꯏꯕꯗꯣ? ꯀꯩꯅꯣꯅꯦꯗ, ꯗꯗꯥ ꯍꯣꯏꯒꯤ ꯃꯔꯛꯇꯒꯤ ꯒꯨꯒꯜ ꯑꯥꯔꯠ GISꯀꯤ ꯑꯥꯏꯗꯤꯌꯥ ꯐꯖꯅ ꯂꯩꯕ ꯃꯤ ꯂꯩꯒꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯂꯩꯔꯒꯗꯤ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯕꯤꯒꯦꯔꯕ? ꯃꯔꯝꯗꯣ ꯀꯩꯒꯤꯅꯣ? ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯅꯦ, ꯃꯦꯞ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯕꯒꯤꯅꯦ ꯍꯥꯏꯌꯦ꯫ ꯑꯣꯀꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯗꯤ꯫ ꯃꯣꯏꯅ ꯄꯥꯝꯃꯤꯗꯣ ꯀꯔꯤ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯐꯖꯅ ꯍꯪꯉꯣ꯫ ꯑꯦꯔꯤꯌꯥ ꯑꯣꯐ ꯏꯟꯇꯔꯦꯁꯇꯨꯁꯨ ꯍꯪꯗꯣꯔꯛꯑꯣ, ꯑꯗꯨꯒ ꯈꯟꯅꯔꯁꯤ꯫ ꯍꯣꯏꯗ, ꯑꯗꯨꯗꯤ ꯑꯩ ꯄꯥꯎꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯍꯦꯟꯊꯣꯏꯕꯗ ꯃꯔꯣꯜꯗꯣ ꯍꯥꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯅꯥ ꯂꯤꯡꯖꯦꯜꯒꯤꯗ ꯌꯧꯔꯛꯏ꯫ ꯕꯤꯅꯥ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡꯗꯨꯒꯤ ꯃꯈꯣꯡ ꯁꯣꯝꯂꯗꯨꯅ ꯃꯅꯥ ꯑꯄꯠ ꯑꯔꯥꯛꯁꯤꯡꯗꯨꯁꯨ ꯂꯧꯊꯣꯛꯂꯤ꯫ ꯒꯦꯠ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ, ꯍꯩꯃꯥ, ꯏꯆꯥ ꯌꯧꯔꯛꯑꯦꯗꯅ, ꯆꯪꯉꯣ, ꯃꯥꯁꯨ ꯂꯣꯏꯍꯧꯔꯕꯅꯤ꯫ ꯏꯃꯥ, ꯂꯩꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩꯕꯣ꯫ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯊꯥꯅꯤꯡꯕꯅꯦꯕ, ꯂꯝ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯅꯥ ꯑꯄꯠꯄꯁꯤꯡꯁꯦ ꯂꯧꯊꯣꯛꯏꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯣꯠꯁꯤꯜꯂꯤ꯫ ꯈꯔ ꯂꯧꯊꯣꯛꯄꯤꯗ꯭ꯔꯗꯤ ꯌꯦꯡꯐꯝꯁꯨ ꯈꯪꯗꯦꯅꯦ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯏꯃꯥ꯫ ꯑꯗꯣ ꯂꯤꯡꯖꯦꯜꯗꯨꯕꯨ? ꯀꯥꯈꯠꯂꯣ, ꯃꯥꯒꯤ ꯀꯥꯗ꯫ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ ꯅꯪꯕꯣ? ꯆꯥꯔꯛꯏ ꯏꯃꯥ꯫ ꯐꯔꯦ, ꯆꯪꯉꯣ꯫ ꯃꯣꯅꯥ ꯂꯤꯡꯖꯦꯜꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇ꯭ꯔꯤ ꯏꯁꯧ ꯍꯥꯟꯅ ꯄꯥꯏꯊꯣꯔꯛꯏ ꯃꯆꯤꯟꯗꯣ꯫ ꯂꯣꯏꯗ꯭ꯔꯤꯕꯣ? ꯀꯌꯥꯝ ꯀꯦꯛꯈꯤꯒꯦ ꯍꯥꯏꯅꯣ? ꯑꯩ ꯐꯥꯎꯁꯤ ꯌꯧꯔꯛꯑꯦ, ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯁꯟꯃꯤꯟꯅꯩꯅꯤ꯫ ꯌꯥꯗ ꯇꯧꯔꯤꯅꯦꯍꯦ ꯁꯣꯅꯣ꯫ ꯃꯣꯅꯥ, ꯁꯤ ꯐꯨꯔꯤꯠꯁꯦ ꯀꯩꯗꯧꯒꯦ? ꯀꯩꯗꯧꯔꯒꯦ? ꯐꯖꯩ ꯀꯩꯅꯣ? ꯌꯥꯝ ꯀꯦꯔꯤꯁꯦ ꯀꯅꯥ ꯎꯅꯗꯧ ꯂꯩꯒꯦ?
Lingjel michiga tak in khaladuna lengjumga to hafet kan nikladuna noksilai. Oh, amada laktoiba. Hoine. Karam kanda thengnadoiba tu dia. Class loiraga nangsu yaudoi Migi de taga chaning de ko ai. De na te pema achapa chaw sa habani. Yauzaning de. Is horel no yani na tawdoi da ure. Amadu sune nang uradi mi leiga kaw khai ke thoi na wai jai duini. Adagi nangsu nakhol ga da nok tharadana. Da hen khiroi dorini. Aduna ne ai adum lai jawge ko. Is yam khangbai wari ni ne. Haute ai sini ibe manang ko nang ai sini. Sungangam jaroi ko ai. Sono do churakano da hen thoina sa haibani. Thok dong no thosi lao. Asumna ani do department tam na lai. Class su mathang yaw khre. Lunch break ki matam ni Lingjel ga monaga do classroom da famladuna notes sectori. Tanja do da Lingjel gi phone do ring lai. Dawangam ni ne. As ai di kaw thore mona. Ngasi se dawangam na chapo cha sa habani. Kai gi no ai se kai leige. Ngarang magi birthday ta bani. Phone do pai khalo hanam da. Lingjel call do receive tawi. Dawangam nakhoi kai leige. Class da lai riye. Thoro ko ai parking da leramangi. Hoi. Phone do hek thambaga mona da on silai. Kamai tawdoino ngai re habani mi. Haida ami nang hak thora sira. As gift su prepare tawde chaba dang chatpa do tali. Ngasai na ibe man haida amadi department lak pai du da ko kaino malera amba ya bani. Hauji kai daw sa bano. Thoga amuk leiru sa haida ba. As ngamaroi cho. Adu di hogalo chasilao. Mona na Lingjel do chingaga puthorai. Wangam uparing hauriba adomda mayam phamnaba thariba phansang aduda nga tharaduna famlaga leirami. Makhong do karan challi. Masam gadu yamna na lukham amadi chubada na hena telhanduna kai. Men shirt black ka white kana kupna cross stripe chain badu malitli. Neck V-shape half sweater black machu happy. Khongraw amuba. Oi thangma khodang dana amuba machu na mari oi bakari. Makhut yetana phone do pairi. Mamai do nakchep oirap na onthok laga lay. Insiluba layta nupi ani do fat yang nay. Lingjel ay kanong dawre. Phazabase adum phazabazani ko. Do ase thogum silao. Kay dawrage mo. Ay dawangam thengnaba ngamaroy ba. Kay giduna. Khangde ikay re ay. Bakte lao mi ngay re sida. Mi hulga se ay kanong daw kreba. Amuga thi seleram jadi hai sini ko ay. Hai na biro ro. Yaramladi nang na haibidre sune ay na thokpa dum sinjaramani. Hoine dawge tangamba imanabi ne se kaurure. Wari sana na lakpana wangam na famliba adom da yawsilai. Wangam su mamay lay thorakpaga mapachap chanay. Mamit to na yam nungsina nokladuna kaurai. Chalasiro. Magi mityang do Lingjel ga mitchana ruri. Ngay hak to da kadom dagi mihul no khangdi. Thamoy mapan thokadaw baga mali. Lingjel makuto na mathabakta tap na thamladuna sordo tap na hondok chay. Noida omics di adalay ramani. Lao chalasi. Dawangam ka chatluy no masayam nali. Oh, webinar may yauro bani. Ay gi research work ka marilay na boy baduda sumyengo bani. Ado noya ni magchikan jaba na tro. Ay di chay si di chada bani. Kay chay badu dia. Nga kaktang chay da. Ado noya dum chao ay kem khande ko. Hay na daba ado wada kaim layti sum chada baywani. Nungay baong na dita. Mushroom chay ko. Ngay ko do dia. Phone do log thok to na omics ta call tawi. Itaw, Panda Hotel gi doy na lao. Lingjel do chicken cha de haiba. Okay, lao ko do de ekhoi leramage. Phone do pocket ta hapchila do na hairei. Sina farani, pulap chamina bana phayaba. Astum na lakpana ahum do Panda Hotel yore. Omics su yawsalai. Cold coffee mari order dawre. Fish Manchurian plate ani amane, mushroom fried rice plate ani amaga order dawrami. Chana bangay ba oina wari aduk sanay. Lingjel, ngarang nang nahawdorak po wado noida wangam na haifet haide. Mi kaya no moy na haide po. Project kido, mi makak ni haide o Max. Kamay daw ba na haide moy kido? Ay hangdriye. Tanja do da chana ba suyaw rei. Oo, marol do hangdoro, aduga kanarasi. Ado da, sumay daw budi, makoy ka tingnaraga wari sabadi. Ado suyay, maduna fadaw mali, na try daw.
ꯑꯗꯨꯅ ꯃꯦꯟ ꯇꯥꯔꯅꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯒ ꯍꯪꯅꯔꯁꯨ ꯌꯥꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯂꯤꯡꯖꯦꯜ ꯅꯣꯏꯗ ꯋꯥꯉꯝ ꯂꯩꯔꯤꯁꯤꯗꯤ ꯁꯦ ꯔꯤꯃꯣꯠ ꯁꯦꯟꯁꯤꯡ ꯑꯦꯛꯁꯄꯔꯠꯅꯤ ꯑꯣꯃꯦꯛꯁꯀꯤ ꯋꯥꯗꯨꯗ ꯋꯥꯉꯝ ꯃꯃꯤꯠꯇꯨ ꯈꯔꯞꯅ ꯁꯨꯛꯂꯒ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜꯗꯨ ꯅꯣꯛꯆꯩ ꯂꯤꯡꯖꯦꯜꯅ ꯅꯣꯛꯈꯤꯕꯗꯨꯗ ꯋꯥꯉꯝꯁꯨ ꯂꯤꯡꯖꯦꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯅꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯇꯨ ꯏꯟꯊꯣꯛꯂꯗꯨꯅ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯃꯁꯔꯨꯝꯗꯨ ꯈꯛꯇꯪ ꯈꯜꯂꯒ ꯆꯥꯔꯤ ꯃꯗꯨ ꯎꯕꯗ ꯋꯥꯉꯝ ꯃꯥꯒꯤ ꯄ꯭ꯂꯦꯠꯇ ꯌꯥꯎꯔꯤꯕ ꯃꯁꯔꯨꯝꯈꯩꯗꯨ ꯈꯟꯗꯣꯛꯂꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯄ꯭ꯂꯦꯠꯇ ꯍꯥꯞꯊꯈꯤ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯂꯤꯡꯖꯦꯜꯁꯨ ꯉꯛꯈ꯭ꯔꯦ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯋꯥꯉꯝꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩ ꯃꯁꯔꯨꯝꯁꯦ ꯀꯌꯥ ꯍꯩꯅꯗꯕꯗꯨꯏꯅꯦ ꯆꯥꯁꯜꯂꯣ ꯑꯩꯁꯨ ꯃꯁꯔꯨꯝ ꯄꯥꯝꯖꯩꯌꯦ ꯃꯤ ꯑꯃꯇꯪꯗ ꯍꯥꯞꯄꯤꯁꯦ ꯀꯩ ꯍꯥꯏꯕ ꯂꯣꯏꯐꯠꯇ꯭ꯔꯤ ꯋꯥꯉꯝꯅ ꯑꯣꯃꯦꯛꯁꯀꯤ ꯃꯌꯥꯗ ꯉꯥ ꯃꯇꯨꯝ ꯑꯃ ꯐꯠ ꯏꯟꯁꯤꯟꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯥꯔꯣ ꯊꯦꯡꯈꯤꯅꯤ ꯁꯤ ꯂꯣꯏꯔꯒ ꯀ꯭ꯂꯥꯁ ꯂꯩꯔꯝꯅꯤ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯑꯩꯅ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯛꯑꯣꯀꯣ ꯇꯧꯁꯦ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯗꯥ ꯋꯥꯉꯝ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ ꯗꯤꯄꯥꯔꯠꯃꯦꯟ ꯌꯧꯔꯝꯗꯥꯏꯒꯤ ꯑꯗꯨꯗꯅꯤ ꯃꯦꯁꯦꯖ ꯂꯥꯛꯈꯤꯕꯒꯤ ꯃꯈꯣꯜꯗꯨꯗ ꯂꯤꯡꯖꯦꯜ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯏ ꯍꯦꯟꯊꯣꯏꯕꯒꯤꯅꯤ ꯀꯅꯥꯅꯣ ꯅꯪꯒ ꯆꯠꯃꯤꯟꯅꯩꯗꯣ ꯂꯤꯡꯖꯦꯜ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯍꯦꯟꯊꯣꯏꯕꯗꯤ ꯎꯗꯦ ꯃꯦꯁꯦꯖꯇꯨ ꯇꯥꯏꯞ ꯇꯧꯏ ꯀꯥꯏ ꯂꯩꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯅꯪꯒ ꯆꯠꯃꯤꯟꯅꯩꯗꯣ